Khumjari SKTV News bu yengbiri bapum namak pumonika meng bamna taram no okchari ahan bada maroi babao. Senba chahi lising ni kunmari kunmanga gi full budget parliament te puthokre. Government na employment skilling MSME amadi middle class ta ahen meeting thamni. Union budget ta Manipur gi akhanaba package yaram nabadi Indian Union gi sarukamani haibadu hena mayek semlangada bani haina Professor Chinglen Maisnam phongdorake. Imagi ming haplaga ujara tharabadi imagi saktam uningbadagi ujara adu hinghanna ba soidan hotnagani haina Chief Minister N Biren phongdokre. MLA Sheikh Nurul Hassan and Ujingduna Ketrigao ACG, Pitok and Ladiba Napsagi Cheng Pitok Uhaiduna, Imphal East DC Complex for silent protest rally chat crack. Imphal Yaripok Lambi, Sembi, the Bagi Mayokta, Maigi supply P, the Bamadi Iril Bung, water supply is sing P, the Bagi Kongjang Su, Sangshin Bahokre. Education SK Additional Director Planning Puriba T Gitchandrabu Bosem gi Secretary Haplak Payaning de Atubada Lautopadabani Haina JSCC na demand Toragli. Assembly Mifam the Loktak Multi-Purpose Project Decommission Tauduna Loktak Pat Amadi Apik Papat Singh Kanbinaba PCRLAWM na Lenga ki Pukling Chingshilaki. Amadi Jiribam District ki Lengang Popi Khuldagi Lanjin Naruraba Kunja Singh Haujik Pibam Khara Farakpadagi Masa Masagi Miyumda Hanjin ba Haungare. Malem gi mafam amhekta de yeng bayar ba Manipur gi ahan ba OTT platform SKTV bu support tawbi gi tamakta pumnamak puthaga chari haujik paw sandok na pizare. BJP naluchingba NDA Lengak na center da ahumrak suba term pai kibagaloina Lengak asida Union Finance Minister oina thau purakhibi Nirmala Sitaramana mahaki taretrak suba oina senba chahi lisingani kunmari kunmanga gi full budget parliament puthokre loinana Bihar amadi Andhra Pradesh state ki damak infrastructure amadi sel thum gi matangda ngaklo pi na wafam kaya sulaw thokre. Kumjalisingani kunmari kunmanga gi budget parliament puthokladuna Union Minister Nirmala Sitaramana phongdorakhibada chakhot palaibak ama oinaba laibak asigi eastern region gi sarukta leiriba Bihar, Jharkhand, West Bengal, Odisha amasung Andhra Pradesh na chingba state singi damak Human Resource Development Senmitlon gi matangda miyamda khudong chaba kaya phanghanna ba wafam phongdokhi nupi oibi singi chakhot thrangi matangda ngase puthokhiba budget aduna Senba chahi asigi oina lupa crore ahum hena khaidokle ngasi puthoki ba budget aduna miyam dagi tax lobagi matang da su ahong ba kaya purakhi bagaloina chahi amada lupa lakh ahum tan ba miyoi singi tamak lengak na tax lawraroi adu moinamak chahi amada lupa lakh ahum dagina lakh taret fawba tan ba miyoi amana cha da manga lupa lakh taret tagina lakh tara fawbagi manung da sel tan ba miyoi singna cha da tara lupa lakh tara dagina tara ni thoi fawba da tan ba miyoi cha da Mioy na chada tara mga lupa lakh tara ni thoi dagina tara mga fawbagi manungda chahi amada income lakh mioy singyoy na chada kun amasung chahi amada lupa lakh tara mga dagi mathakta income lakh pa mioy gi oina chada kunthra gi tax law na ba ngasi puthoki ba anauba budget aduna hairi anauba tax ki thausilasin lupa lising tara tare chamanga kanba ngamlagani haina Union Finance Minister na House to phongdokhi custom duties da hana lawramba senfam da ahong ba purak pagaloina ngasi puthoki ba budget aduna hana sana amadi chandi da hana chada tara lauramba du chada tarukta thantarakre loinana platinum gi oina chada taruk dasmik Mari Oregani Hari Anova budget asina lithium, copper, oxygen fused copper amadi cobalt custom duty later loinana solar cell amadi panel sab the changba capital goods singi jasu custom duty later hari India gi city cham gi manung da amadi akoi bada industrial park sing semgat lagani haina su Union Finance Minister na law thokre masigi manung chana National Industrial Corridor Development Program gi makhada industrial park tarani thoi sanaba sanction tawri haina phongdokhi Mahak na phongdokhibada lakliba chahi manga asida laibak asigi naha crore amada India gi top company singda internship pi ni hari
Union budget lisingani kunmari kunmanga da Manipur gi oina akhanaba package yoramnabadi state asi Indian Union gi sarukamani haibadu hena mayek senglamgadabani haina Professor Chinglen Maisnam na fongdorakle hojik jathariba parliament mifam dangasi Union Finance Minister Nirmala Sitharamanna Putokiba Union budget lisingani kunmari kunmanga gi matang da SKTV news ka akhanna unabada saknaraba economist loinana MU gi economic department ki Professor Chinglen Maisnam na fongdokibada ngasi putokiba budget ase contracted budget oibaga loinana BJP ki coalition partner harau nabagi budget ni haina lawi expensive budget oidrabade expenditure hantarakani masina miyam gi demand so hantaraktuna thabak piba ngambagi chang hantarakani loinana private investment changlak nabagi oithokpa adu hantarakani north east ki oina yenglagasu NEC donor gi hapliba budget allocation asi machi lengde Manipur gi oina su covid laichat hojik thokliba irang amadi ichauna sokhan kiba asi Pugatnaba honabada center gi mateng yaudravadi hingba wagani adubu handaki budget asidadi Manipur gi ming phawa palakhitare haina Professor Chinglen Maisnam na pendaba haiki budget sina koina pamisi expansionary oiba adu makalgi budget tu miyamna satawi adu aina ujabadadi budget si expansionary oiba adugi mohta contractionary adu regressive oina ai leirabra aina ai logje expansionary oirektagadi kharsa se masi hena tawbagi mohta lakshan kharsa si lakshan bai tare miyam gi demand ji hengala roi masuna koigi thabak piba su ngamaro ai thabak si piba ngamaktragadi ke tawre mentally private investment du amuk changa roi aduna mathang maduna mu akoi economy si recession hai tare adugi fibam lomda amuk changakadorine Manipur tops in inflation the whereas Delhi is na koi lowest warakanda coalition gi budget study magi coalition gi partners sing si hena moida harawana hai tare ko aduna entire northeast gi oina su m donor haina laidiba Northeast Council ladiba sigi magi budgetary allocation se ini enja matamda masi lengde real time da haidi if inflation is taken into account adu ergadi masi akoi hadai haina koi lowne hengalakpagi mahutta hingsagi maisane gombal hengatpagi maisane maisa mayam sigi marks daida machak nangan dairiba mafam sigu mafam sedi karigumba center na really macham tang pirako matamda sagi nuai jagado adu ladiba Manipur senthungi film study akoi na choba center gi helping hena ma yaudragadi akoi survive to wa doine recovery di laina madugi akoigi apambato madumadi ai budget sida yaude adu bokoi discussion gi matam lairi debate gi matam lairi amendment gi suggestion gi kharangai di lairi madugi tanja do akoigi MP sing lobbiyo na adumai hasege Union Minister Nirmala Sitharaman ngasi parliament ta puthokiba budget aduda irang leiriba awa ana nakham thengna khudong thiba kaya mayoknari Manipur gi economic package amatagi mami tadare haina CPI Manipur State Council na pongdorakli party sigi assistant secretary ngasi thokpa cherolamana ngasi puthokiba budget adu yaningdaba fongdokladana BJP na luchingba NDA lengak asi matam kharadang oirabasu chathaba yanaba political gi khudong chaba lawnaba budget ni hari lengai pabada yauriba JDU amadi Telugu Desam party gi yenglaga Bihar amadi Andhra Pradesh ta ahenba budget utliba asimaram chade leibak asida sothariba miyambu karamna economy gi phagatnaba thabak pigadagi haiba thambagi onna tainabada asoiba economy survey gi wakhalonda piba malem gi ahum suba economy da khwaidagi chawba onna tainaba manglanda semba budget amani haina cherol aduna haire U chara ama thaba matamda imagi maming haplabade imagi saktam uningbadagi u chara adu numit khudingi yengsinduna hingna bahonabada achobo thodang lawgani haina Chief Minister Nongthomam Birena fongdokre ngasi Manipur lenga ki Forest Department na sinduna lamlai chingpu sabi lairembi chingda imagi mingda u pambi amamam thase haiba wahiramda Humdramanga suwa van mahotsab lisingani kunmari gi thoram gamari lenena wafumasi Chief Minister na fongdoki bani thoramadu da Manipur gi Chief Minister Nongthombam Biren Environment Forest and Climate Change ki Minister Thongam Beswajit Social Welfare Minister Haikam Dingo Andhro AC gi MLA Thaunaujam Shyam Kumar Langthabal AC gi MLA Karam Shyam Kumbi AC gi MLA Sanasam Prem Chandra Mayang Imphal AC gi MLA Kongkham Robindro Moirang AC gi MLA Thongam Shanti Lamlai AC gi MLA Kongmantabam Ibumcha amadi Wangkhai AC gi MLA Thangjam Arun Kumar yauna Forest Department gi maru aiba thaumi singsu saru yakhi thoramadu da Chief Minister N Biren na makha taraduna ima laibak ta gi hena nungsiba leite ima na pumnamakni ima na pokpipani maramasina u thaba matamda ima gi maming da thabiyu ima gi ni hairagadi nungti numit khudingi yengningba ngamgani hanana u chara kaya thakre adubu effective oineba ima gi mingda thabiyu hakhi
मरोइना सिगी हुजे आई चंगकपदसु लंबी सिनु आइते अदो कोइलास्ति लै नाकंदने लेकोम थोइदो करिगिनो मयामना ड्रेन गी इसिंग चेनबम पीते इसिंग चेनबम पीददि युमना चंगकनि वरोरो नो कोइना ले इसिंग चेनबम पीददि लंबी द चेलकनि वरोरो हुजे आई गिदो हुजे लोइ इविक्शन तौरि ड्रेनेज मनुंग से लोइना युम साजला लै अदुना अखोइदिसु लंबी दो ड्रेन दो तो थोपियो लोइ कंगनी कोइलासु नुम फजन लेगनी ड्रेन तौद्रबा एमएलए द सही बुना तनो पाइलेरो मरम दिमा अमुक सेंगबनी अमुक अदुम तौनेबा नाकलमरोमदा थौरमदुगा मरी लेना एनवायरनमेंट फॉरेस्ट एंड क्लाइमेट चेंज मिनिस्टर थोंगाम बिश्वजीत न फोंदोरकपदा लमदम असिगी हौरकलिबा महाइरोइ सिंगदसु एनवायरनमेंट करमना कनगनी हाइबदी अवेयरनेस पीबा तंगाइ फदे महौसागी खल कायरक्तुना थोकहनिंगदबा थौदोक कया थोकलकलिबा असि खुदसेमना थोकहनबनी हाइबा असि खंजिनबा मथौ ताइ बर्थडे नत्रगा थौरम अमा हेक्ता पांगथोकपा मतमदा केक कक्तुना सेल तिंगहनबगी महुता उ चारा अममम थाजेलबदी महौसागी कायथरकलिबा खल असि खरमखै कनबा ngamgani लोइनना ममा अमना मचासिंगबु पिकलिंगैदगी चावरकपा फावबा सेंबिरकपा अदुगुमना मियोइबा अइखोइनसु पिकलिंगैदगी उवा थाजिन्दुना इरमदम असि कलसि हाइनसु फोंदोखि यामना मरु ओइबा प्राइम मिनिस्टर ना मिपुंग खुदिमक आइगी इमागी ममिंगदा उ थागदबनी हाइदना कोइ लाखिबा पोर्टुगी मतुंगिना कोइसदसु तंगाइ फदना तौबा दरकार लै हाइदना ऑनरेबल चीफ मिनिस्टर की लिचिंग मखादा यामना मरु ओइबा प्रोग्राम अमा ओइन स्टेट सिगी सिंजरकपनी हाइदना या हामुक थमजगे अदुगा मसिना अखोइगी लौरिबा हांग हौरकलिबा नहारोन सिंग अखोइगी मरु ओइन स्टूडेंट सिंग पिकक्लाबा आंगांग सिंग सैदा कोइ फॉरेस्ट हाइबसिगी अवेयरनेस ले हनबा अद फॉरेस्ट हाइबसिगी लैरिबा कानाबा इंपोर्टेंस ऑफ द कंजर्वेशन फॉरेस्ट से कन्वर्सिना कंजाब तबसिना कानाबा पुनम सिंग तो अखोइगी लैरिबा अखोइगी अनौबा पांबिसिंग अदुगा पा थामिनबग लोनेना फॉरेस्ट कमिनबगी अमदी फॉरेस्ट की कानाबदुगी खमुनबगदमक्ता मरि लेना पांथुरपा प्रोग्राम अमा ओइना चथरकतोनी अदुन सही कुतंगी चथरग लाई अदुगा हंदक्ति प्राइम मिनिस्टर न जून की तांगमा दा हारिबा पोर्ट से थीमसिगा लोनेना स्लोगन अमगा लोनेना हुदु पिगिबने मणिपुर तांग थोप थौदोक अमदा खेत्रीगांव एसी की एमएलए शेख नुरुल हासना मांगजिल थादना नापसागी पिथोकतना लैरिबा चेंग असेंबली कॉन्स्टिट्यूएंसी एसी फंगफम थोकपा मियामदा फंगहलु हाइना साइलेंट प्रोटेस्ट खोंगचेत अमा इम्फाल ईस्ट डीसी कॉम्प्लेक्स तमना लाक्तुना एडिशनल डेप्यूटी कमिश्नर उनाख्रे ngasi top खेत्री अवांग लैकाइदा लैबा एमएलए की युमदगी हौदुना यामलबा मियामना महाकी मतुंग इंदुना इम्फाल ईस्ट की डीसी कॉम्प्लेक्स तमना लाखी डीसी लेरमदबदगी एडिशनल डीसी गा उनदुना ओइरिबा एसीएस की नपसागी वाथो की मतांगदा मरिक चुमना पाउदमखी लोइना मियाम की पिथोक्तना लैरिबा नपसागी चेंग अथुब मतमदा मियामदा येंथोकदबनि हाइना एडीसी दा पाउदमखी डीसी कॉम्प्लेक्स तमना चत्रिंगै मांगोइना एमएलए शेख नुरुल हासना पाउमी सिंगदा फोंदोखिबदा एसीएस दा लैरिबा मियाम असि पालिबा लैंगाक अमदी मरोइना सीएएफ एंड पीडी डिपार्टमेंट ना मिराइबिरे ममांग चीफ मिनिस्टर गा वारी सानदुना मतम थादुना मियाम की पिथोक्तना लैरिबा चेंग पीगनि हाइना थाजब पिरखि थानकी मतम हेलब फाउदा सीएएफ एंड पीडी अमदी डिस्ट्रिक्ट सप्लाई ऑफिसर गे माइगैदगी थबक अमत पाखत लक्तखिदबने डीएसओ दा हिरमसिगी मतंग दा पाउ फाउननबा होनबदा वाहै थैदोक थैजिन तौदुना लाखि हाइना महाकना फोंदोखि नुरुल हासन मखा तारदुना अथुब मतमदा मरि लेनबा अथॉरिटी ना खेत्रीगांव एसी की मियाम की इहुल खंगना थबक तौबियो हाइनासु महाकना फोंदोखि 75% population खेत्रीगांव की फ्लड मयोग नहीं असुम लब चीरब तंजा से नफसा की चेंग से अनौब एजेंट खलग पीगने थाजरग लेरम पोतो कुईना पिनिंग लेरम पोत से एजेंट खलब मतुंग दा था निपान की चेंग से पिथोकने हाइब कांदा पिथोक पेब तारगदि इमुंग अमना फंगदोर से चेंग बेखाई अहुम मरी मंगा फंगकदोरिबना लेबक थिबदि था अनी खक्की चेंग पिरई था अनी खक्की चेंग हाने येनगनी हाइबसिदि खेत्रीगांव की लाइनब प्रजा मखैसे लक्नब करेमनब अद उसित थवोइदबगे मोंगनेना अखोइना लौजय आइगे रेस्पॉन्सिबिलिटी से प्रजा के हक फंगननबगीदमक्ता मांग थारग चेनबदुना आइगे मतमसिददि प्रजा मखै चेंग फंगनबसे आइगे एजेंडा याम मरुओइबा अमखकने आना सोइरि से ऑफिशियल ना सोइरिब्रा ऑफिशियल ना सोइबा टारगेट ऑफिशियल से मथक थोंबा सिंगना कंसर्न मिनिस्टर ना अमदि ऑनरेबल चीफ मिनिस्टर की मीटिंग मखादा मसी इंक्वायरी फजना थोरो इन्वेस्टिगेशन तौरगा मरान लेबो ऑफिशियल मखै स्टाफ योरम बसिंग तारगदि हाइरिबा सिंग तो पनिश तौगदौबना अदुगा लिकेस लेरिसे लिकेस लैतनबसु होनगदौबने लिकेस लैहल्लोइदौबने
Nakalamaromda Ketrigao ACG MLA boycott Tauri Haina Yum Khaibam Athletic Development Association Yada na Lauthokre. Ngasi Khergao Yum Khaibam Makhalai Kai Asigi Development gi mifam amana chahi chama hena chatnaraklaba lambi asi haukiba matamdagi palamba MLA amatana sembidena laki haina Yadagi General Secretary Sajis Alamna Fongdorogli Mahak Hai Hojik Ketrigao ACG MLA Masada Kayarak Hanna lambi asi semjin binaba haizaduna lakli adubu ngasi fawda lambi asi semjin na bathabak paikhatlaktabana MLA boycott tawbagi phirep asi lawrakpani haina Fongdokhi Yadagi Magaidagi thokba cherola madasu hairiba maram singasina MLA asi boycott tawre karigumba laikai asida ayaba yaudana changlakpa tarabadi masida thoklakpa afafata khudingmak isa isagi oigani haina panli अखोई लोकल MLA से वरी सानरे अखोई ना अखोई से अखोई अतोपा लनाई की ओइबा थाबक युंगी सेंबियु येंबियु हाइबदि नत सद्रे अदा अनमना लंबी से सेंबदि कोइलास लोइन थाग्रे अखोई सिकक थादबने अखोइना प्रपोज कायरक तौख्रे मोइगी वकर अमदि मसामकसु फमिनरगा हौजु फवदा मोइना हाइरकपसे अखोई थाबिगे थारगे हाइबा वहिदि दुम थमे अदु करम कान थादोइनो हाइबसि सेमदि मतम पिद्रे सुमिना पिरक तबसिना अखोइगी हौजु हौजु पालेबा हौजु हौजु लैरबे MLA से मसामक नतना अतोपा अतोपा लाकिबा MLA नसु करिसु तौरमदा नम चक्रे हजु मानसु तौरोय हाइबगी मी पाइबदै अखोइ लैरे कैसुं तौरकपा लैत्रे अदा अखोइगी ओइबा फजबा वाइदा हाइबसि यारक्तबदगी अखोइना बोयकॉट असे तौरगे हाइबा पोतु लेबगा तौबने मासे अखोइ ककना अखोइगी क्लब से ककना पामगा तौबनते लैगाइदा अल्लमा लैरिबा नुपि आंगां अखोइगी लैगाइदा लैरिबा लोइना खुदिक मंगना यारगा अयाबा पिरगा अखोइ बोयकॉट से तौबने Imphal Yaripok lambi sembi dabagi mayokta changshilakpa khongjang kansilakpa oina Kongba substation na konba mafam singda maigi supply pi daba amadi irilbung water supply na konba mafam singda ising pi dabagi khongjang su changshin ba haukre Imphal Kongba Yaripok lambi sembi dabagi mayokta lambi asigi akoibata leiriba apunba club amadi maira pai bi singda lambi thingduna changshilakpi khongjangi positive oiba response amata haujik fawba laingak na pirak daba maramna ngasi ahing nongyai lambi asida hana chathok chasin yahalamba essential service thingba yauna akan ba khongjang changshilagani haina lauthokre ngasi nungtilpung amadagi mai amadi ising supply tawba chatpada thingba haukre hiram asiga mari leina ngasi all Kongba Road United Clubs Organization akrukona sinduna Kongba thongkhongda leiba OLA club ta pangthokiba pawgi mifam amada akrukogi ko convener Seram Surjit Singh na hai Imphal Yaripok lambi asi matam kuinagi mamangdagi sembi dabana numit khuding accident thokpagi thaudok mayok na duna lakli bani masi fawba lambi asi sembi dana leiriba si sembi u haina tha asigi tarama pandagi lambi thingduna khongjang changshilakhi bani hojik changshiliba khongjang asida essential service sing chathok chasin gi ayaba piri adubu ngasi nungtilpung amadagi horaga Kongba substation na konba mafam singda mai supply pi daba amadi irilbung water supply na konba mafam singda ising pi dabagi khongjang changshin ba haukre masi fawbada laingak amadi mari leneba department na thabak paikhattaba taragadi ngasi ahing nongyai horaga media amadi ana ayek asi ana natana essential service khudingmakta athingba piragani hairiba lambi asigi maruoina Kongbadagi Kairao Salam Fawbagi Lambida Ka Hena Pibam Sokli Akrukona Miamgi Yaifanabagi Damak Jangshilakliba Khongjang asida Miamna Susagot Piu Khongjang asigi Mayokta Kanagumba Singna Tabak Paikatlakpata Natragana Jangshilakpa Taragadi Maduda Thoklakpa Apafata Daita Ngaingak Amadi Marineba Singna Pugadabani Loinana Hayeng Ayuk Pung Taramathoi Tabamatamda Lengaki Marineba Department Amadi Official Yauraga OLA Lampakta Miamgi Oiba Mifama Pangthoktuna Lambi Semba Lepliba Sigi Chap Chaba Maram Miamda Haihangani Haki Imphal Yaripok Road ki yamna thina soglaba lambi asi sembiraktabdabde koi haukiba tang trampangi ahing nongaidagi koi lambi thingbagi khongjang mari ni suba numi asibokda government amasung mari lenaba department contractor gi side tagi positive oiba response ama bok laktabadagi khongjang asigi makha chathrak poina ngasi nungthin pung amadagi kitang kanjanba khongjang oina Kongba sub station na piriba mai line kudimak Southern Toba aduga loinana akhoi irimung water supply na piriba singi line khudingmaksu masi nungthin pung amadagi Southern Tauragani haina akhoi miyam khangna lauthokpaga loinana masi phawbada akhoi government amasung mari lenabasingna tabiraktraba thawoi biraktragadi akhoi ngasi ahing nongyai akhoi na nahan makhai lambi thingjabada konchalamdaba school police aduga essential servicing makhan khudingmakki pumthing thinjanjaraga except electronic and print media aduga ana ayek asi anaga mari leinaba natana atopa
खुदिंगमक्ति अखोई पुमथिंग थिंजिनलगनी हाइना लाउथोकचबग लोइनना मदुदा फतनुंगदा थोलागदी मदुगी अफफतगी दायित्व खुदिंगमक मरी लेनबा डिपार्टमेंट अमसुंग थबासिबु सुबावरेमो कंट्रेक्टर अदुगा लोइनना लाइबा मसा मसाना पुजगदबनी हाइबसिमसु मयाम पुनमकी फनबा चंगिलप खोंजंगने हाइदना सौगतपियु अमसुंग अदोम अदोमना खंगना लंबीसिदा लाक्पिगनु हाइदनासु होय अकोकुगी साइतगी अपील तौजरी बिष्णुपुर डिस्ट्रिक्ट की कुंभी एसी मनुंग चनबा सगांग सुगनु लंबी के बोरायांबी थोंगखोंगदगी संदांगखोंग तारगा वांगु अहलुप मखा लेकाई ताबा PMGSY की प्रोग्राम द याउदुना PHADAI कौबा कंट्रैक्टर अमगे मखादा कुमजा लिसिंगनी कुन कुनमाथोयगी मतमदगी सेम्बा हौरखिबा लंबी ngasi फाउबा लोशिनन लैरी लंबी असि अर्थ वर्क याउना सेम्बा हौरमनबसु ngasi फाउबा ब्लैक टॉपिंग तौदबना PMGSY की प्रोग्राम असि फागी तहनले हाइना लमदम अदोमगी मियामना फोंदोरगली वांगु अहलुप मखा संदंगखोंग अवांग लैकाई अमदि मयाई लैकाई की क्लब ऑर्गेनाइजेशन कयागी लुचिंगबसिंग लैकाई अदुगी मियामना ngasi लंबी द थोक्तुना खोंजंग चंगसिलखिबगा लोइना अथुबदा लंबी सेम्बा लोशिंद्रबदे अकनब खोंजंग चंगसिलगनी हाइरी Education S Department da Additional Director Planning की फम पूरीबा टी गित चंद्रबु Board of Secondary Education Manipur बोसेम की Secretary की फम हापलकपा असि यानिंगदे अथुब मतमदा लौथोकदबनी हाइना Joint Students Coordinating Committee JSCC ने डिमांड तौरकली ngasi क्वाकथेल द लैबा Manipur Students Federation की ऑफिस द पांगथोकपा पाउ की मिफम अमदा JSCC की वांगांग लोई निंगथौजम धनकुमार मैते न फोंदोरकपगी मतुंगिना एग्जाम कंडक्ट तौगदबा अमदी एकेडमिक एक्टिविटी कयागा मरी लेनलिबा बोसेम अमदी कोसेम लोइसंग सिंग फुल्ली डेडिकेट तौबा ngमगदबा मियोय खनबदा गाइफादे बोसेम अमदी कोसेम की मरोएबा थौपुगदबा सिंग असिदे टीचिंग प्रोफेशन दगी लाकपा सिंग हेना चानबा मरमना क्वालिफाई ओरेबा ओजा सिंगना मतम सांगनदगी लोइसिंग अनि असिगी फम सिंग पुदुना लाखी लोइना असिगुमा मफम असिदा ब्यूरोक्रेट ऑफिसर सिंग थंबिगनु हाइदना महाइरोय सिंगना तक्सिनुना लाखिबनी अतुबो हंदक एडिशनल डायरेक्टर ओइरिबा टी गित चंद्र शर्माबो बोसेम की सेक्रेटरी ओइना खलखिबा असि ख्वाइदगी लाइबक थीबनी हाइना निंगथौजम धनकुमारना फोंदोखी गित चंद्र हाइरिबा मियोय असि सेंजा थुमजागी केस अमदा मरी लेनबा मियोयनी हाइनासु JSCC की माइगैदगी मराल सिखी अमरोंदा हिरमसिगी मतंग एजुकेशन मिनिस्टर उनना बहोनबदा अयाब पिरक्तबा असि हिरमसिदा महाकना लैथोक लैसिन तौदुना लैरे हाइबा ताकपनी असिगुम थवोंग असि JSCC ना अकन ममोंग द कंडेम तवी लोइना दायित्व यावदबा मदि मतिक चादबा एजुकेशन मिनिस्टर मनि हाइना JSCC ना लवी हाइना सुमखा तारकले लाकलिब जुलाई 19 फावबगी मनुंगदा हौजिक बोसेम की सेक्रेटरी ओरिबा मिसक असि लौथोकदबनी हाइना महिरोय लुप सिंगी अपुनबा बॉडी असिना डिमांड तौरकले लोइना बोसेम की सेक्रेटरी लौबगी रिक्रूटमेंट प्रोसेस ता यावखिबसिंगी मरक्तगे ख्वाइदगी मतिक चाबा टीचिंग प्रोफेशन दगी लाकपा ओजा अमबो बोसेम की सेक्रेटरी ओइना अथुबा मतमदा खनगदबनी करिगुम्बा वाफम सिंग असि थबकता ओंथोरक्तरबदी JSCC ना तुमिन खक लैथोक लोइ हाइरि मसिदा थोरकपा अफफतगी थौदांग पुंबा एजुकेशन मिनिस्टर ना पुगदबनी हाइना सु थमलकली मैरू लुपसिंग पामीबदुगी ओना तैनबदा लैंगाकी एजुकेशन डिपार्टमेंट एजुकेशन एस का एडिशनल डायरेक्टर प्लानिंग द लैबा मियोय अमबु बोसेम की सेक्रेटरी ओइना हापसला कांदा यामना ताइवनब मौम मत तौसलक हाइबतार मसिना मरम वरकांदा महिरोइसिंग दा आइतर यामना नुंगाइतबा हाइबदी मसासी सेक्रेटरी ओइबा खक नतना एजुकेशन एस हाइब डिपार्टमेंट असिदसु एडिशनल डायरेक्टर प्लानिंग से पायरगा मसासे दुम लैबा हाइतर अदुन मरम वरकांदा पोस्ट अनि पाइसनबा महिरोइसिंग ना मागी दरकार लैबगी मतुंगिना सेक्रेटरी उनदबा यादब मथौ तारको मतमदा उनगेन चटप मतमदा पोस्ट अनि पाइसलगा लैबनि डिपार्टमेंट अनि ओइबनिना मदुगी उनबा फंगदबगी मदुगी खुदोंग चादबा मैम सुमायउनदुला लाकले हाइतर मसी अखोइना वन मैन वन पोस्ट ओहनबियु अदुगा थबक तु कन्फाइन तहनबियु लोइनना मदिक चाब ओजा ओहनबियु हाइबनि मसी खक्त नतना सेंगलबा एग्जाम कंडक्टिंग बॉडी ओइगदौरिबा मफम मसीदा लैंगा की लेरिबा अथॉरिटी सिंग मिनिस्टर सिंग नाय तारे मागी खुचाबी थमजनब होनबा अदुगा एजुकेशन सेक्टर जे मांगथोरपगी अचौबा मसा मोहले एजुकेशन सेक्टर बु डिस्टर्बेंस फ्री ओइबा जोन ओहनसी हाइबा कैंपेन गा मरी लेनेना लाकलिबा तांग 15 दगी 29 फावबा डिस्ट्रिक्ट खुदिंगमक्ता सिट इन अपील पांगथोकलगनी हाइना कोऑर्डिनेटिंग कमिटी ऑन डिस्टर्बेंस फ्री एजुकेशनल जोन डिमांड की कन्वेनर मोइरांगथेम सोमोरजित ना फोंदोखरे
ngasi Kwakathil da leiba Democratic Students Alliance of Manipur Tesamgi head office da pangthokpa paugi mifam amada mahakna makha taraduna hai coordinating committee on disturbance free educational zone demand na education sector bu disturbance free oiba zone ohenabagi damak kumja lising ni pandagi hauduna disturbance free educational zone demand day haina tongan ba campaign kaya galoina pangthoktuna lakli handak pangthokka doriba campaign asida demand yawa banner ama sijanagani banner asigi formatty committee asina same laga mahaisang singna soft copy oina pigani duga print na mahaisang masa na tawgani mahaisang singna campaign ase changshini manungi photo video amadi education sector bu disturbance free oiba zone ohenna bagidamak section kuding makta appeal toba video ama mahaisang gi mahut silaga mioi amana soidana lawgadabani haiba photo amadi video clipping whatsapp ki khuthangda tharakadabani haiki लाखलिबा जुलाई की तांग कुनगा मंगा तकी होरगा कुनगा तरे फौसी सिटिन अपील हाइदना कोई मिथोन बतुगुम कैंपेन मखल मखल सथनबा ऑर्डिन कमिटी सिना कोई वारेप नरे संक्शन गदोरिबा कैंपेन मखन सी गवर्नमेंट एडेड अमसुंग प्राइवेट स्कूल प्राइवेट की लेरिबा तोंगान बा गवर्नमेंट की कोई एजुकेशन इंस्टीट्यूशन खतनतना इंस्टीट्यूशन सिंग दसु मसी पाक्सना सरुप यारकांदा पांफुदनबगी पांदम थमजबनी तांग कुनगा मंगा सिमदी Imphal West tawgani tang kun ga taruk tadi Imphal East amasung Bisenpur district ani punsilaga tawgani aduga tang kun ga taretana Thauban amasung Kakching hariba district ani punsilaga puna numit kunisi chathagadabani campaign se pangthok matamda akabnaba matam amhakta punna pangthok minanaba sem sanjai haiba matam si koi minungba matung pung 10 ga ni thoga minute 35 dagina pung ama haibadi period amagi matam 45 minutes ki manungda pangthokani banner poster हाइबिसिंगची कोई कोऑर्डिनेटिंग कमिटी नमसिगी फॉर्मेट सिंग खदना सेमटोगा पीगनी अदुबो प्रिंट तौबा अमदी सिदा संगिबा बैनर सिंग की मैम सिदी कैंपेन सिदा सरुक यामिनगदोरिबा माइसिंग सिंगना तौबिगदबनी माइसिंग अदुगी महुत सिनबा मियो यमना एजुकेशन सेक्टर बो मखलमदगी डिस्टर्बेंस पीदबा जोन अमा हेनमिननबगी अपील तौबा वीडियो क्लिप अमा नंबिगदबनी Amaromda coordinating committee on disturbance free educational zone demand gi vice president Joy Khuman na hai Mahailoi singda itattatana ayet apan piduna mahailoi kayagi punsida chauna akaiba pirakpa asi matungda tawbiganu lamdam asida maru changba mahailoi kaya puthoktuna lamdam asipu chawkhatpa lambi da puraknaba thaudang laujagi haiduna thorakliba committee amani tongan ba lamdam asigi thokliba issue kaya da mahai sangsing lalonpot oina ubiganu haikhi singda tongan ba disturbance kaya piduna mahi masing tambada akat ti si to biganu ai koi iri pa kidam dam sigida mukta madu chamba mahi roi kayam tuna iri pa kidam dam se tandu leitana amadi mungai yai fana innawa onabada ai koi su tang lojagi haidana leibak miyamda adumuk apil to na lai adubu leibak asida koi ba thogo watho amadi tongan ba maikai kaya digi masidi education sector si yamna laina paisa lobu yaba amadi tongan ba any soft corner amoina lowidana makal khudimaki disturbance khudima asidi abu education sector isna akoi nangagalai ngasigi sahut khraba malimgi adung laba laiba kaya ga compete tawbada akoi landam sigi icha ina kaya su yawanga mannabagi damakta akoi education sector jira tawjari bai koina disturbance bibiganu haidana laiba miyamda kana ayakna compete sigi mauchi darga laiba miyamda hanen apu Lakliba July kontra mathoidagi haugadoriba Manipur Legislative Assembly gi mifamda MLA Minister singna mamutana khanabiduna Loktak Multi-Purpose Project decommission tawduna Loktak amadi masiga salwanaduna leiriba path sing kannana bahonabada achobu thaudang lawbiu haina People's Committee on Restoration of Loktak and its associated wetlands Manipur PCRLAWM gi convener soibam tomana phongdorakli ngasi Manipur Press Club ki thangjing hall da pangthokiba paw gi mifamda soibam tombana makha taraduna mapunsi loreba Loktak Multi-Purpose Project na Loktak patanatana masiga mai haurol dagi sagon naduna laklaba pumlen ikop kharung khoidumna chingba khara pikthaba pat singsu hakthingna natraga nakoina sokali bahai base khangminnaba asuki matik maru oire electricity di leidaga seasonaba yai adubu aikhoigi pat sing asidi leidaga phangbanate haiba khangadabani project ama linglabadi ahan ba khongthang oiriba environmental impact assessment suktau tawdana paikhat kiba Loktak Multi-Purpose Project ngasidi mahaki mapunsi lorebanina makha amuk sangthaba tawdana khudakta decommission tawgadabani haiba wafam phongdoki
project ase sanan bi sem saba horopoduna environmental impact assessment loduna NHPC se saba hogulapa 1983 da project ase commission tawgibaduna maram orakanda matam adudagi tharakanda magi life span se 30 years oiba adubu 30 years sidagi hentokna Manipur government ga tanarakanda 5 years amusu extend toramba loinana adugumba mayam asina loktak part amasung masigi akudri part sing loinana ebulum jawgi sangai asida asobo sei theng pidana loktak amasung masigi sangai ase mangnaba pot am orakpa asina maram orakanda mapunsi lorba dam se masi sakati matam su environmental impact assessment jawgidabanina maram orakanda akoi huji July 13 dagi phanguduriba assembly pham asida Manipur government na ware amolorkanda haribu project ase decommission tonanaba center da thabiyu haduna People's Committee on Restoration Loktak and its associated wetland committee makai dagi bil tawjiban Jiribam district ki lengang popi khuldagi lanjena ruraba khunja sing haujik phibam khara pharakpadagi masa gi mayamda hanjinaba haunare haukiba June 6 ta soibam sarat ki laikhidaba thodok adugi matungdagi haurakiba kanglup ki irang asina maram oiduna yumnak humpumanga rom taba lengang popi khulda leiba khunja singna relief camp amada khangna chana bagi yum singda changjafam lauduna lerakibani Housing State amadi Central Forces ki akan section thorang kaya khul aduda paikhat lakpadagi tapna khunja sing masa gi mayumda hanjinba haunarakibani adum oinama khunja sing gi thamoidadi akiba nungnangbadi adumak leiri ahenba security force pibiduna hanagum chathok chasin tawbada akiba leitaba mafam ama ohenbiu haina so khunja sing na appeal tarakli Hojikti kitang irang nyamharakpadagi security force na commando adagi ARB CRP pumnamak mafamsida leibibadagi koi hale leire hoji angangai school kare amam chattan thabai ngang khagadi chatpa hore ado nungdi nungaite lambi se ki mafamse koina mayai siga maitai tang leire sona su kuki mata leibani na kuki lala chapani na aduna akoina haijaning badi kitang mafamsida security force henba pibiraga chatpa khotpada angang sing school chatok sinda khudong chaba tangdi henna helaning haidi akoi ju jawai bagai dum chapa changang thinbase ki ba khara nungaite asite haijaning akoi khunjagi oinadi hoji ayambadi loi halaknare khara budi leiri khara leiri se moise angang chenba khara adegi ahan ason ana adedi lairik tamba khotpa yawba angang sing adu akoi lambi se kitang sapai haiba watani adu chathok chasin de koi khudong jadabnina moi adumai tawraga leiri kemda kharadi outpost ta leiba commando sing ju ayuki sandawairam pung 5-6 se asisu dum akoi lekai dra patrolling chale akhoi hai haurakpadagi su chende mafamsida adum lei dum thadoga khun thadoga chatkibasu leite akhoi di leiba matamda awaba haibu mayamna channa garaga akhoi khatang lei haubanina khara nungdang jorakpada akiba budi phawi adubu kasu thudokadi tawgide ado leibadi asum leiri akhoi hauji khodi shanti asum leiragadi makha tana mapanda leiba khara sisu akhoi ju yaringai di puslakna bahonani do mayamna su mateng pangbiwana mayamda anjeri Imphal Jiribam National Highway number 37 lambi paringda leiba ka hena phattaba lambi matek sing ngasidagi semba hokre security na ngak senduna pokiba gari bu yadre haiduna kuki khulmaya da huntok pirambagi thawong da All Jiribam Road Transport Drivers Union AJR TDU gi President N Sadananda Maitena yaning da bufongdorakli Paumi singa unaba amada N Sadananda Maitena makhata na hakibada ngarang dagi hauduna NH37 lambi paringi Imphal tamna pusingadaba gari sing steering thadokuna Jiribamda lerekliba asi ngasiga thana numit nini surakle masida highway asigi phibam oinamlongi driver union gi president amade secretary na chatuna yengsiluba aduda phattaba lambi gi phibam semjinba haure adubu mafam kharada tungkoina chatnaba yaba mongda semning labasu semba yadabagi phibam oibana nongi phibam phatrabade mafam adu chathok chasin tawbuda khudong chadaba oikhigani haiba wafam phongdoraki mahakna makha tarduna highway asigi lambi paringda panduna lerakhiba ahangba gari se ngarang ayamba Jiribamda thungnare adubu gari kharadi kuki khul mayada yaraktabadagi gari sing aduna lehoriba mafam adugi phibam adu yengbidana security force singna huntoklaga chatkhibadagi tawsam police ka paw faunaraga yamna wana aki tujungbaga loinana Jiribam yorokhibagi thawong asi matungda tawbidanaba marilenaba singi pukning jingshilakli
ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯁꯤ ꯈꯖꯤꯛꯇꯪ ꯐꯒꯠꯅꯅꯕ ꯁꯦꯝ ꯁꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯇꯥꯡ 22ꯗꯒꯤ ꯒꯥꯔꯤ ꯂꯦꯞꯆꯔꯛꯄꯁꯤꯗꯩꯗ ꯅꯍꯥꯟꯗꯒꯤ ꯆꯪꯁꯜꯂꯛꯑꯒ ꯂꯩꯕ ꯃꯔꯛꯇ ꯂꯩꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯉꯔꯥꯡ ꯑꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯝꯕꯤꯁꯤ ꯁꯦꯝꯕ ꯉꯝꯗꯦ ꯑꯗꯨ ꯉꯁꯤꯗꯤ ꯈꯔ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯕꯤꯁꯤ ꯁꯦꯝꯃꯤ ꯑꯗꯨꯝꯗꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯁꯤ ꯅꯣꯡ ꯆꯤꯡ ꯂꯩꯕ ꯍꯦꯟꯖꯟꯅ ꯀꯥ ꯍꯦꯟꯖꯟꯅ ꯁꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯐꯥꯏꯅꯦꯜ ꯄꯣꯖꯤꯁꯟꯗ ꯂꯝꯕꯤꯁꯤ ꯁꯦꯝꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯔꯤꯃꯈꯩ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯄꯟꯗꯅ ꯆꯠꯄ ꯌꯥꯅꯅꯕ ꯁꯦꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯆꯠꯄꯤꯔꯨꯔꯤꯕ ꯑꯩꯈꯣꯏ ꯏꯃꯦꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯊꯝꯕꯤꯔꯦ ꯂꯝꯕꯤꯁꯦ ꯀꯝꯄꯦꯅꯤꯅꯁꯨ NSIDCꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯗꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁ꯭ꯀꯣꯠꯀ ꯂꯣꯏꯅꯅ ꯑꯗꯨꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯂꯝꯕꯤꯁꯦ ꯐꯖꯅ ꯁꯦꯝꯕꯤꯅꯕ ꯑꯩꯅ ꯑꯄꯤꯜ ꯑꯃꯁꯨ ꯇꯧꯖꯔꯤ Health Department खक्तना डेंगी मायोकनबा ngamloi Asa Workers Club Health Department yauna tongan department singna punna leina asi mayoknagadabani masida miyam gisu achoba thodang ama lei haina Health Minister Dr. Sapam Ranjan Phongdoragli Rims Road te leiba State Health Society gi NHM Conference Hall da pangthokiba pawgi mifam amada Dr. Sapam Ranjan hai haukiba chahiga yengnabada handak chahi asigi oina dengue case asi ka hena hanthare chahi asigi oina punna dengue case kunmathoi khakta oibagi maram ase State Malaria Officer Director na luchingba team na kupna yengshinbagi ni khalli yumgi akoiba amadi laikai da ising tungsinduna leiba hakthingna thengnarabadi isa isa gi thodang ni khanlaga haitokpa mafam adu kanghallaga thamnaba hotnasi leina asi control tawbada praja miyam gi oiba achoba thodang lai kaubiganu dengue leina asi tiger mosquito natraga Aedes haina su khangnaba kang makhal amana santokpa Fleavy virus na thokhanbani leina asigi layong asi laihau kan hoba kok yam kan chikpa saru sayang chikpa mit ki manung thangba saruk ta chikpa na ba fawba kok ngawba oningba janing thakningba fawdabana chingba asini Haujik fawbagi oinadi anaba asidagi phananaba hidak leitri mafam matam leiriba lalonggi matung ina hospital da thamduna matik chaba hakchanggi amadi igi chang kupna yengsinduna layeng banatana atai atopa layeng leiti haiki अखोइना डेंगी कंट्रोल तौननबैदमक्ता हेल्थ डिपार्टमेंट खक्तना अखोइदा ओथोपंग नमोय ख्वाइदिगी मरुओइना इंटर डिपार्टमेंटल कोऑर्डिनेशन अखोइ तौजरी इंटर डिपार्टमेंटल कोऑर्डिनेशन सि खक्तना तबिदा कम्युनिटी पार्टिसिपेशन अमा याना मथौ ताइ इंडिविजुअल पुनमक अखोइ सिगिसिदा आशास सिंग अखोइ चत्तुना दम अखोइगी सोर्स रिडक्शन आइना इसिंग अखोइगी तुमनगा लैबा जगाजिंग डेंगी गी अखोइगी सिगी कांगजी मरुम नत्र मचा पोखम जिंगजे कोइ हिदोगा के कान यारिने पोकना बेदम का होनसे अदु सिगी पार्टिसिपेशन जिदा अखोइ आशास खत्ता ngасai जे हेल्थ डिपार्टमेंट खत्ता नमोय प्रजा जिना अखोइ होजि रेडियो जिंगल्स अदुम तवि मीडिया खबर कागज अदुम अखोइ हापचरि सिगी जिदा अखोइ पार्टिसिपेशन सिगी प्रजा पुमनमक इन अपील तौजरि प्रजा इंडिविजुअल अमा होइना अखोइ पार्टिसिपेट तौमिनजि इन अ फाइट अगेंस्ट डेंगी कम्युनिटी पार्टिसिपेशन प्रजा की सपोर्ट याउदगि अखोइ डेंगी से थिंग नमोय थासी कुंथ्रा माथोइदगी फंबा हौगदोरिबा असेंबली मिफम असेदा खुनगाकपा थोकलकलिबा मियोइसिंगबो तोंगान तोंगानबा लो कया पानसिंदुना फाजिन पुनसिनबगी थवोंग चथरकलिबा असिगी मतंगदा खनाबियु हाइना मैतै लेमना MLA मिनिस्टर सिंगदा मेमोरेंडम पिसिंदुना तक्सिनक्रे हारि ngasi Manipur Press Club ki thangjing hall da pangthokiba pawgi mifam amada loop asigi Vice President Longjam Premila na hai Manipur da thokliba irang asi ngasi fawba kuki militant singna maitei furup ki khunja singda atamna na landarak pa asida masa ngak thok chanana ba thoklakliba khul ngak pa singbu atat akham laitena phajin punsin batana tana makhal kiyagi lo panduna फानिंग नुमिता फाजिन पुनसेनबगी थबक अथुबदा लेपकदबनी मणिपुरदा चथरिबा लान असि मैते फुरुपना हौबनते कुकी मिलिटेंटना चथरकपा लान असिदा ngakthokchapa खक्तनी मसा ngakthokchनबा थोकलकलिबा मियोइसिंगबु फाजिन पुनसिनबा हाइबा असि लमदम असिदा लैरिबा मैते फुरुपकी मियोइसिंगबु मुथतनबा होतनरकपनी लोइनना मपाल लमदगी लो काइना नारोंदा चंगलखिबा कुकी मिलिटेंटसिंगना मखोइगी ओइबा मणिपुरदा तोंगानबा एडमिनिस्ट्रेशन तालकलिबा असि पीबा यारोय खुन ngakpasingi mathakta tawningbata tawriba asi athuba matamda थादोकदबनी हाइनसु फोंदोखि सरकारना मियंग जंगबीरगा लथौलइबा कुकी नारकोटिक्सिंगसे तानथोक्ट्रिबा फावबदी मणिपुरदा लैरिबा इचा खुलंगाइबसिंगसिदा सरकारना कयमता तौबा यारोय एक अमदा बानबा यारोय फाबा बुनबा यारोय कोमिंग तौबा यारोय करिगुम्बा तौरागदी ममा अखोयना इचासिंगसिगी मांग थारगा सिगनी
Maite ST status demand ka ate etopa demand amataga mandik na bayaroi haina Scheduled Tribe Demand Committee of Manipur gi Publicity Secretary and Deveshwar Nangase thokpa cherola mana hairi Scheduled Tribe Demand Committee of Manipur STTCM gi liching makada ST status phangkraba yelho furup atei da pibagum Constitution gi ngaklo PU haiduna Center amadi Manipur lengak anida kumjali singni tarani thoigi aroiba sarukta gi taknaduna lagli ST list asida yawhannabagi ahanba khongthangdi Manipur lengak na India lengakta mathau taba ethnographic amadi socio-economic report singa loinana recommendation ama thabigadabani mathau tariba recommendation adu thabinaba sanglaba matam ama taknaduna lakningai cherak asida kumjale singani kulhamdoi gi mi ahumdagi hauraktuna haujik fawba chatharakliba irang asina maram oiduna maitei mitegi ST status tanbagi khongjang matam sangna tapthaduna lakli furup kharagi kangbu kharana amadi maitei mitegi kangbu kharana su ST status demand asiga makhoi gi atopa demand natraga apamba singa paksenanaba khananenabagi wafam leirabasu madu yamna ningba kainingai ni demand asigi matangda lakliba September gi haugatlakpada miyam gi Khananenaba mifam ama pangthuklagani demand asibu sagwatliba loop amadi ireja pumnamakna mifam asida yawnaba cherol aduna appeal torokli Manipur Pangal Revolutionary Army haiba sida mayai lambi de leiba khultara nithogi mi amata yawkiba laiti haina all mayai lambi maitei Pangal Welfare Organization AMLMPWO na phongdorakli ngasi organization asina thorakpa cherolamada July 13 da social media da Manipur Pangal Revolutionary Army koba ama khulgi Pangal marfu yauduna semli haikiba adugi matangda organization asina koliba Nastau Santhel Hangun Phabakchau Komla Khong amade konuma na chingba khul tarani thoi da leiba masjid mahala chamaga tara henba amade laikai gi club organization yankhai nipan mukna thigat pada mioi amatta yawkiba laite masi kanagumba kharana plan tawraga irang thokhanaba Torakpa thawong ni haina lawi maite pangal taba mafam singda atopa phurup ki mioi sing changlakuna drug faba amadi aranba tawba mi warakpa yaroi haina party aduna haikhiba adu tasengna party asi drug yonba gang kangbu amana semlabra haibagi jingnaba lei mara leiba mioi warakpada tahaidaba tujungba wahai yarakpa yamna laibak thibani party asi kanano khangnarakpa mikupta pangal khunaina maru phokna muthatkani party sida kanagumba generamba thengnarabadi khuldagi tanthokpa haina warep organization asina lauri hairi maitei pangal taba mafam singda drug thingba amadi aranba tawba mioi sing phaba lakpa matamda athingba amata leite adubu laikai adugi masjid committee natraga club organization natraga local elected person amada hana pau pibiraklaga punna phaminasi lona tawbiganu natraga police yahonbiyu Manipur da leiriba maitei pangal na mateng pangani hairi State asida thokliba irang asi laksinaba security force na lokhalakpa search operation dangasi Bishnupur district amadi Churachandpur district ani gi tainaba torbung sabal mamang laikai dagi yamlaba lotuna leramba khuchu khulai kaya phagat pangam khre ngasi ayuk pung 6 makhai rom tabada Bishnupur district police 13 suba Lumaun regiment amadi CRPF ki 138 suba battalion gi E company gi apunba team amana Phawgakchau ikhai police station kon torbung sabal mamang laikai da thi bahumba gi thabak chathabada hana dagi lotuna thamlambani jingnaba khuchu khulai sing phagat pangam kibani hari combined team aduna phagalaba khuchu khulai sing adudi magazine ga konana SMG bearing number 18251360 ama single barrel ama 2-inch mortar shell ani 51mm mortar shell ama detonator mari gelatin stick mangani pharaba khuchu khulai sing adu mari renaba police station da sinaduna makha taba thabak laukhat khre hari nakalama romda haukiba July 12 gi noidang pung 6 rom taba matamda Imphal East District Police na Pangai Bazar dagi KCP PWG gi active member ama phabangam khre hari pharaba mioi adu Yairipok Laimanai dagi Khoirom Ranjit Elias Poirei Elias Rocky chahi nifumari apokpa KH Ningthaurel kawi mahak hangang police station da makha taba thabak laukhatnaba sinakre hari Arambai Tengol Unit 14 na Koliba Mafam Haibadi Langjing Patsoi Thaunaujam Salam Kiam Lukar Haurang Kunau Laitong Warol Sabal Maklang Kachelmanbi Moyangpo Kumbong Ngarangbam Awang Kunau Sagol Tongba Konthaujam Urembam Tabungkhok Kachikhul Karong Sangai Thelgi Mafam Singda Lairiba Pharmacy Kharada Tidol Valium Alzolam Hidak ase prescription yaudana Kanglon Kaina Yolamba Thengnare Maramasina drug abuse singna lana sizinaduna inkhatlagliba nahakaya nisagi ipak de irak nare maram singasina maram oiraga hariba unit
14 ꯀꯣꯜꯂꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕꯁꯤꯡꯅ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯗꯅ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯄꯨꯝꯅꯃꯛ ꯏꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯠ 14ꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ हत्ता गोलापतिदगी जिम ट्रेनर वारशिम चेसाबम एलाइस चेसम चही कुंतरेट अपोकपा सिराजुद्दीन चेसमना नुपी सिंगदा चथकिबा मतों हुक्तबा थवोंग सिंगी मतंगदा पांबैने लुचिंगबा UNLF की पीपल्स ट्रिब्यूनल दा वाकत अमा लाकबदगी पीपल्स ट्रिब्यूनल की मेंबर अहुमना साबा पैनल अमना कुपना थिजिलिबा मतुंग महाकी मरालगी मतुंगिना चैराक खरा थमलखरे लूप असिना थादोरक पचेरोल अतुगी मतुंग इना हौकिबा जुलाई 12 अमदी 12 निमिट निनी चुपना थिजिनखिबा सिदा वारसिम चेसमगा नुपी सिंगा लैनरिबा वाथोक सिंगी हौरकफम अमदी अचुंबा कया थेंगनखि हाइदि वारसिमना नुपी असिबु युम्बानबगी मरी थमनरबा तुंगदा नुपी असि मिराइबदगी वाथोक असिगी हौरकखिबनी मखोइगी मरिक चुंबा वारी पुमनमक खंगबा ngamle वारसिमना लमदम असिगी निंगोल सिंगी पुंसी अमदी इज्जतपु करिसु लैतना युम्बाल मरी थमखिबगी थवोंग असी खुनाई असिगी चटना लोंचत की वांगमदनी अचौबा मराल अमनी मरमदुना ट्रिब्यूनलना महाकी मथक्ता चैराक सिंग असी पीनबा वारेप लौरी हारी चैराक असिदा नुपी असिगा हानगुम मरी लेनबा यारोय वारसिमगी लमचत असिगिदमक महाक चही अमा जिमगी ट्रेनर ओइबदा अथिंगबा थमले मसागी असोइबा अदु सेमदोकदबनी वारसिमना एंटी सोशल ओइबा थबक अमता तौबा यारोय करिगुम्बा एंटी सोशल ओइबा थौदोकता हाकथिंगना चेनबा थोकलबदे वारसिमबु पार्टीना अकनबा चैराक पीगनी वारसिमना मराल असिगिदमक मियामदा सेंदोकदबनी नुपी असिना वारसिम चेशमदगी वाथोक असिगिदमक सेल अमता लौरोय हाइबगी मतुंग इना लौहल्लरोय वाथोक असिगी मतंगदा ट्रिब्यूनलना थिजिनबदा जिम सेंटर अमसुंग अतोपा ट्रेनर अमतगा मरी लेनदे हाइना चेरोल असिदा पलकले अइना फेसबुक पोस्ट नुपी मसा अमगी मिंपलगा थागलबा दो अइ असोइबने अइ सही मरी मागी ममांगदा नुपी खरदा नत्तबा मियेंगी मोगे नौसिंग अइबो वारपने इसाने याजरे दुगा मतुंगा सिगुंबा थोदो असे थोलबदे रेसराक्ता इसाने याजरे अदुगा होजि सोशल मीडिया दा नुपी तरे हाइना वायरल चलिबसे आरामबने असि अइ मरी मतलेने जते मणिपुर थोकलिबा लान असि स्टेट लेंगाकना लोइसिनबा ngamloi हाइरगना डिप्लॉय तौरिबा सेंट्रल फोर्स सिंग लौथोक्रो मैतै फुरुपना सिबा चंगबा खुदिंगमक थेंगना हौरगे हाइना पोरे इता मैरा पाइपी अपन मलुप की माइगैदिगे फोंदोरकली ngasi मणिपुर प्रेस क्लब ता पांगथोकिबा पाउगी बिफामदा पोरे इता मैरा पाइपी अपन मलुप की जनरल सेक्रेटरी लैमा पोकपम nganbi na makha taraduna कुकी नार्को टेररिस्ट सिंगना मैतै गी लमदा चंगशिलक्तुना मैतै फुरुप मुथतनबा होतनरकलिबा असिदा असम राइफल्सना अचौबा मतेंग पांगी हाइबदा हाइमनबा थोकलोय हाइना मराल सिरकली चही अम हेलबा फावबा लान लोइसिनबा ngamdaba haiba asi laibak thibani miyamna lan asi loisinbiu haina कयाम कोइना लाउखिगनी मेमोरेंडम कया पिसिलबा मतुंगदा लान असि लोइगनी हाइबा मियामगी अचौबा वाहंग अमा ओइरे मैतै फुरुपना ngasi फावबदा चंगसिलक्लिबा खोंजंग असि मणिपुर थुगाइनबा मणिपुर मचे ताना वाफम अमत याउखिद्री ngasi manipur da thokliba thaudok wathok ase atopa state singda amukta fawba thoktri awaba kaya ama khangba ngambagi pankhailan kiduna relief camp ta fawba masa matanta sijaba yaukre hojik fawba yengduna leiriba asi laibak thibani combing operation tawbada fawba ona tainaba maidei purupta onsilaga kapsilakliba afaba makhal gi khulai singdi phagatpa ude adubu pipe utong khara phagatlaga miyamda utchaiba yaroi haiba wafam thamki गिसे लोइसनबा ngamaroy haiba tardi india gi laiba khoi central forcing je phajan bi gro laiba bisam parja khoi meitai heba khunai akhoi sina ne serious changa suna akhoi kuki sin je thengna jarage ba jati sigi tungi miron gi tamta khoi kalam da ba ya de haiba gi tamta akhoi ngasi di bsf ki adgp oiba bk misra masana news channel amata phongdo ki wa pham do yamni gai ni adu yamna daita laiba mien hairaga hoji phawada mana oida bangam ba tadi kari maram ta india go mena manipur go mena magi mathak action log da maram kari gi no aduna magi mathak action log da banina akhoi na disum mena lawrane ba ina pai ba bom to khulai apha apha ba men da kanana supply to ge kanana piri ba no ba maitai di sekte ko go pai ra ga na soro lam chau soro se sat ya da ba maitai ne ba maitai lan pam ba maitai na te ba kina bom to kapsalaga maitai gi kun yum mai tha ba maitai hat ba sida asam rai phal lai ba e an sen da yenga ga kumhai dong na yenga lai ba moi lai bi kari atha lai ri ge ba atu sarupudi makhoi je bisang mikhai na ni yeng bangam da ba moi di ku ki support to ba moi di manipur lai mai ti mo se sapi ga ro ba thu matam da
Social media da religion bu karem kathai aduna moral down tohanbasing logi oiba chairak piu haina Manipur Maitei Pangal Social Unification and Upliftment Organization hairi lamdam asida santi purakna batongan tongan ba community kayagi leaders signa ahing nungthil tumdana honarabasu kanglup puruk khaidoktuna mioi khujok kharana lamdam asigi ingtap patugaina ba honare kanglup puruk khaidoktuna mi amaga lainariba nungsinabagi maribu thadatlaga yeknaba semnaba hotnariba social media da yamna active oiba mahik sing matam leiringaida mari lainaba authority na thidoklaga logi oiba cherak pihobana chumgani haloinana social media da santokliba phajataba wahi wata sing asidagi thoklakpa yaba thodok sing dagi ngakthokpa ngamgani hari Art education na hagot liba mahairoi amada creative thinking, independent amadi innovative thinking kaya henkat hali haina social welfare director NG Uttam na fongdorakli ngasi North EOC da laiba RK Sanatobi College of Education da July 13 dagi haukiba 3-day International Conference on Art Education and Child Rights Loshinbagi Tharamda Wafamase Director na Fongdokibani Manipur University of Culture RK Sanatobi Devi College of Education Surindra Rajabhat Surin Thailand amade Social Welfare Department ga punna khotsamnaduna sinba tharamadada Thailand gi Surindra Rajabhat University Council amade Swan Dusit University Council gi Chairman Dr. Tanom Intara Kumernat Manipur University of Culture gi Vice Chancellor Professor Gunindro Paunam Social Welfare gi Director Ngangum Uttam amade Organizing Committee ki Chairman Dr. KH Ajit Nasaruk Yakhi. Art education gi mateng na angang da koina indirectly magi masagi rights so khangan ba aduga mangon da pukning da phawri ro posi phongdo halak gi tanga ama phongani ha ro filon da koina mesigi program je koi support of jabani aduga chumna magi pukning da phawdu phongdorok khakta natana angang si traumatize tore mangon da awa chaitheng manang re na khalasi sugumba awa chaitheng nangaba angang si art ta luphalaga magi isai da jagoi da saireng thibada saireng ibada natraga lai yakosida ma se matam se season nan ba taragadi mangon da leiramba magi nungai taba nimba kaiba trauma mayam se tamna tamna kaupthok ngami yamna phaba therapy makhalamani aduna art ki therapeutic effect ma su leijabani na sumai torga koina angang si kai tare magi traumatized oiraba condition du dagi kalappa aduga magi kano sisu aware ohenba hebadi pandamda program sida social welfare na angam bakra support tawji Amarom the Organizing Committee ki Chairman Dr. KH Ajit na hakibada ngasi pangthokliba thoram asigi maru aiba pandam de different form of art asina karam tawduna angang singda lairik takpi ba matamda he na kumang chawshin hanba amadi angang singda lairik tambi ba khaknatana makhoida emotion develop tawba mathau tai haiba du su tangai fade haina takpiri workshop asida tonga tongan ba mafam kaya dagi mahairoi chamaga yangkai mukna saruk yaki haina fongdokhi Art education in Israel si malamagini masih more than 100 participants lai India ki mapanday yaw online su pero intawi kwendu na offline ni sisa di si video right eva mo na Thailand di kwendu expert ni lai mo present di at the same time mo Thailand di kamari di na ba mo na kamay to na Israel rights ni na art education lai kan di habis bukam na koina kanpamdi conference gi myam tanraga lokshna pilla koina teacher education da angang education art education si kamai involved to angang lai kamai takpa more emotional development in different parts we are looking forward that we have much more improved education for the children with the help of art education Chief Minister Nongthomam Birena lamdam asida thokliba irang asigi chaitheng phanglaba lau panba ngamdraba laumi singi awaba ubiduna thabak paikhat lagani haibagi thajaba pirakpagi damakta coordinating committee on Manipur integrity Kokomi farmers wing na thagarpa phongdorakli wafam asing asi Kokomi farmers wing na laumi sinmi singi awaba chaitheng phangliba singi matangda khananenaba Chief Minister Unaraba Matung Kokomi gi Lampelda Laiba Office ta pangthokpa pawi mifam amada konthojam thoibana phongdorakibani
mahakna makha tarduna thokliba irang asi loishindaba amade lau panbagi matamdi yaushilakpana laumi kaya amade awaba mayoknare mamang chahigi oina lau panba ngamhaudaba laumi singi compensation ahan batangka ki oina lengak na piba laikre adumakpo ani suba tangka ki pithoktana laibana laumi sing amukka hena wanare ngasi Chief Minister unaba aduda lan asina sokhalaba lau panba ngamdana leiriba mafam singda lau panba ngamnaba akan mamit yeng changbiyu lengak na pi bada wat hauriba compensation athu matamda pithoknaba sinbiyu lau ubada changba urea na chingba singi awaba leiriba ase koknaba sinbiyu mamang chahida lau panba ngamhaudaba amadi compensation phangnaba ming pikhat haudaba singsu nauna amuk pishin bayanabagi khodong chaba pipiu haibana chingba wafam kaya ama pukhatuna Chief Minister ga khanane ki hake Chief Minister gi magai dagi su lau panba ngamnaba ngamdana leiriba mafam singda mari lenana DC singna yengsinuna lau panba yanaba sinnaba hotnagani haibagi thajaba pirakle hari loinana compensation pibada wathori balaumi singi oinasu athu matamda pithoklagani haibagi thajaba pirakle hari हौजिक लैरिबा एग्रीकल्चर की सेक्टर असिदा अंदमसिगी लौमी सिमिसिंगजिगी अवाबसी कोकनबा अमति चिंजा की ओइबा पोथोक मरांग काइन पुथोकनबगी दमकता होनमिनेस हाइबगी वाफम तु नि ngasi ओरेमा चीफ मिनिस्टर का अखोई फमिन वारी साजबसे थमजरी वाफम सिंगसी ममोत ताना ताबिरबा मतुंगदा डीसीदा पोल तौदना अथोबा मतमदा लौ पानबा ngamjriba मफम सिंगजु खंतोगा लौ पानबगी दमकता अकम थबक संजलो हाइबगी अखोई मांगदा पौताक पीकी कंपेंसेशन की वालोरिबसिजु अतोबदा कैबिनेट मिफमजे फमगा सुक्सोय सोयदना वालोरिबा कंपेंसेशन की सेंफमजे पीरनी हाइबगी थाजबदुनी थंबिरिस इफेक्टेड ओरबा हौजिक हौजिकसु वाना कंपेंसेशन फंगदना ngaलाइतना हंगिबा अदैलो पानबा ngamददना पानबगी अखोइदा मयाम अमा कंप्लेन तोरपा रिपोर्ट तोरपा सिंगसु मियामदा कोकोमी फार्मरगी माइकैदिगी अखोइ थमोय सेंगना थमजरी मतम चाना मयामसिंगी अवाब कोकनबगी दमक्तसु अखोइ मतम चुपदा होनखिगनी हाइबा वाफमदु थमजरी Chandel District ki Khorilbung Japo Village da MP Local Area Development Fund listing ni kunithoi kulhomdoi gi makhada nauna semba playground amang ase Chandel District ki DC Mayang Lambam Rajkumar na maikhum hangdoktuna sanga bagaloina na blessing prayer program pangthokre Japo Village Authority JVA na sinduna nauna sangaraba Khorilbung playground da pangthokiba thoram aduda Japo Village Authority ki secretary UPA NG Longli na moderator okhibagaloina na Diakon JBC UPA SH Beningdin na opening prayer tauki tungda inauguration function ga mari lenena Jafo Youth Club JYC amadi Khorilbung ani gi football exhibition match amasu sanaki thoram gi athoi mitung oikiba Chandel gi DC Mayang Langbam Rajkumar na MLA gi bu oiro MP gi bu oiro local area development fund sing putharaktuna thabak ama maipak na loishinduna playground ama samgat pada thodang loriba pumna mak puthagat pa phongdokhi loinena mafam aduda tawba yaba khong chakot thorang gi thabak thoram sing su makha tanaraga tauna bagi thajaba pekhi Southeast Asia Cultural Organization CECO mayai loisangi luching purel oina thaupunamba tagyel kolom laikai dagi kolomcha achobi khumanna haukiba tang kunmathoida laikidabada organization asina awaba amadi nungaitaba phongdorakli mahakna khanghaudana laikidaba asi maidei khunai amadi inat ki damak chen chongjariba CECO amadi pumnamaki oina achoba mangjaba ama oihawbagaloina organization asigi ahoba ama oina lehuragani mahakna laikidabada CECO na laikidrabagi yumda ngarang minute ani tumina leptuna awaba phongdokre loinana imung manung na nanghoriba awabada su organization asina saruk yari haina CECO gi secretary publicity nang si thokpa churul amana hari Bishnupur District Committee amadi Department of Agriculture na khutsamnaduna ningthaukhom kha khunaugi lomi singda ngase urea bag chanirom yenthokre har yenthokpagi thoram aduda Fox ki president TH Manihar na haikibada thokliba irang asina laufam kaya red zone gi manung channa laikibana lau panba yadabadagi lamdam asige chathok hantarakpa yabagi phibam ama lakle national highway singda thengnariba lambi gi khudong chadaba sing asina lomi miyamda har phanghorodra haibagi mi paiba poknari asiguma phibam asida matam chana miyamda har phanghanduna pothok marang kaina puthok nabagi wakhalonda agriculture department amadi Fox anina khutsamnaduna miyamda har phanghanbagi thabak ase paikhatpani department asu makhata na cooperation pibiduna asiguma thoram ase pangthokpada mateng pangbiu haiki
सही खुद लेपन चथरप लौमीसिंग गवर्नमेंट पीब हार रेट गवर्नमेंट रिक्वेस्ट तौर मन येंथोपगी थौरम फोक्स की बिशनपुर ब्रांच की मफम एग्री डिपार्टमेंट की यादना मफम लेकाय की लौमीसिंग यूरिया खुनौसी येंथोचबनी लेहौरीबसिंगसी लौ हजिक दरकार लेंगे कंसर्न अथॉरिटी यारगदी अथुबद पीबीनब तौबियोना अदुबु हंदकी क्लाइमेट की कुकी की लान से मरम लंबी चथोक चसिनगी लंबी की प्रॉब्लम लेना मरम से हार यौरगदे हेक यौबग पीने है थाजबदी पीबीरे चुराचांदपुर लेरिबा ट्रांसजेंडर सिंगी मरिक चुंब लिस्ट लौनबा अंगनवाड़ी सेंटर सिंगदा सोशल वेलफेयर डिपार्टमेंट की मीडियम मखादा ड्रॉप बॉक्स अममम थमखरे हारी सोशल वेलफेयर दगी फंगबा पाउना मखा तारदुना हारिबा ड्रॉप बॉक्स अदुदा ट्रांसजेंडर सिंगना मसागी डिटेल्स सिंग हापनबा खंगनखरे थबक असी सुप्रीम कोर्ट ना थोरकपा ऑर्डर अमगी मतुंग इना खुनाय असते लेरिबा ट्रांसजेंडर मसिंग अमदी मखोयगी मरिक चुंब डिटेल लाक्लिबा ऑगस्ट कुनगी मनुंगदा खंगतोकनबा हायरखिबा लेखरे हारी मरमसेना मणिपुर की डिस्ट्रिक्ट सिंग दे लेरिबा ट्रांसजेंडर की मसिंग असी खंगतोकनबा सोशल वेलफेयर डिपार्टमेंट चाइल्ड डेवलपमेंट प्रोजेक्ट ऑफिसर CDPO की खुथांगदा कोर्ट की ऑर्डर असी की मतुंग इना थबक पाइखतपने थबक असी इकोनॉमिक एंड स्टैटिस्टिक डिपार्टमेंट ना तौगदबने अदुबो मखोयगी स्टाफ यामदबना थबक असी सोशल वेलफेयर ना लौखलकपने हाइना सोर्सेस ना पलकले ट्रांसजेंडर मसामा की पर्सनल डिटेल पिशिलकपसिंगी आइडेंटिटी कनादा सु खंगलोय हाइना सु पाव असिना मखातारी संगाई कोट सब डिविजन डिफेंस कमेटी ने थादोरप चेरोल अमगी मतुंगिना संगाई कोट सब डिविजन की मनुंगदा लेबा मखाव एरिया दा याम वाना शांति थमनब होनरिबा सिदा तांगजेंग लेबा निफुमापन सुबा ITBP ना मतम की अयेत पपीदुना तंगदु लैता हंदरे हाइना मराल सिरकली चेरोल असिना मखा तारदुना बफर जोन दा तोइना मैते सिंग अमदी चिंगनबा मैते मिलिटेंट सिंग चंगथोक चंगसिन तौहनबा असिना इंटरनल सिक्योरिटी कोऑर्डिनेशन अमा कुंथ्रामाथोई सुबा ITBP अमदी कुंथ्रा तरुक सुबा असम राइफल यावना सेमकतनबा होनरिबा सिदा अकाइबा पीरे लोइनना कानाफाई अमदी लैसान विलेज की चिंग मथकदा लो काइना ITBP की बंकर खरा साजलकबा असि मफम अदुगी विलेज चीफ सिंगना लौथोक खिनबा हाइरबसु तादे मरम सिंग असिना मफम अदुगी खुंजा सिंगदा अमदी अतै CAPF सिंगदा निफुमापन सुबा ITBP ना उद्लिबा थवोंग अमदी तौरलिबा थबक थवोंग सिंग पेलक्तबदगी संगाइकोट सब डिविजन की नुपी सिंगना कानाफाई अमदी लैसान की चिंग मथकता सारिबा बंकर सिंग लौथोकनबा मफम अदुदगी चतखिनबा खोंजंग चथकी अमदी तुरेल वांगमदा लेरिबा मखोयगी लैफम तांजेंगदा सानबा हाइकी हाइना चेरोल असिना पलकली हौजिक ngasi nongmagi sanabagi pau All Manipur Football Association Imphal sinuna June 22 dagi hoduna lamnong thongkhong manakta leiba artificial turf ground da chathariba ahumlak suba Imphal Cup nisangani kunmari gi ngasi sanakiba tongan ba ground gi match singda ESU wangkhoi amadi UPAA kiamgai team sing mai pakre Sikh Babu Macha Memorial Trust na sponsor tawduna team tarana group anida saruk yaraga chathariba Imphal Cup asigi ngasi nungtil ahan background gi match da Eastern Sporting Union ESU wangkhaina All Moirang Football Association Amofa Moirang Bupanjal ahum amada mai chiba piki loinana ani suba ground gi sanaki badana United Progressive Adults Association UPAA kiamgaina Imphal Football Academy IFA Lamphel Bupanjal ahum sinoda mai chiba piki bane jathariba cup asigi oina hayeng nutil pung amatabda YDO haino khongnembi amadi YWC tambal khonga ahan background da sanaraba matung nungtil pung ahum tabadana angtha FC amadi FCIC kongbana ani sub ground da sanaragani Manipur Badminton Association MBA na sinuna DM University campus laiba MBA Indoor Stadium da ngasi dagi Yonex Sunrise 41st Interdistrict amasung 60 Hupunipan lak suba State Open Badminton Championship lising ni kunmari haukre championship asida Manipur gi district mapan dagi lakpa apun basanaroi chanitara mari gi manungda nupi sanaroi kontra manga na tongan pe event kunipan da athoi ahen changdam nagani numit taruk ni chupna thasi ki kunipan fawa chathagadoriba badminton championship asigi ngasi ahoba numit ki oina inter district championship ki da junior boys team event ki sanaki bada senapati district ki boys doubles da Kyovio VMI amadi maha ki jura
Foki Liruna Anina Thobal District ki Danis Tekchamamadi Mahaki Jura Saikom Gung Ani Bumaiti Bapiki Boys Singles ki Dasenapati ki Kyovio Vemaina Thobal gi Sorokhaibam Pinibas Bumaiti Bapiki Aduga Boys Singles ki Sanaki Badana Thobal gi Saikom Gung na Senapati ki Kalo Truman Bu Maiti Bapiki Bani Junior Girls Team Eventa Imphal West ki Girls Singles Sanaki Bada Leonie Tayanjamna Bisnupur gi Christina Sinambu Maiti Bapiki Girls Doubles ki Sanaki Badana Imphal West ki Chirom Balarix Amadi Mahaki Jura Khangembam Senlina Anina Bisnupur gi Bebina Thingbaizam Amadi Mahaki Jura Romi Bala Ani gi Jura Bu Maiti Bapiki Men's Team Eventa Thobal District ki Men's Singles ta L Unil Kumar na Kakching ki E Sidaljit Po Maiti Bapiki Atop Men's Singles ta Thobal gi Saikom Gungna Kakching ki E Richard Po Maiti Bapiki Bagaloina Men's Doubles ki Sanaki Badana Thobal gi Bidya Chandra KH Amadi Mahaki Jura L Unil Kumar Ani gi Jura na Kakching ki Dayananda Amadi Mahaki Jura W Juvaraj Ani Bu Maiti Bapiki Rather than the popularity of some state and the popularity of the LA, almost every locality that malls is written in fire and the population. The Sun was also as a young fitness and then the kind of demand highly motivated sports putting up the discipline united in creativity. Sports and the chocolate I am progressive. I am the one Ahan ba oinam Charlie Memorial Lemeral Kang Tournament Singani Kudmari gi ngasi sanaki bada match ta Singdimai Kangkhut na thangmaiban Kangkhut pu panjel ama helaga maiti bepikre Manipur Kang Association ma ka gi mit makada Singdimai Kangkhut na sinduna Singdimai jinga makthak naimerak pam laikai da leiba Kang sangda tha sikitara mari dagi hauduna chathariba tournament asigi ngasi sanaki ba match ta Singdimai Kangkhut na thangmaiban Kangkhut pu panjel nipan tare da maiti bepikre bani match adugi ahan ba half loiba fawda Singdimai Kangkhut amade thangmaiban Kangkhut animak panjel ani Manana Chatminaki Loinana, Anisuba half Matungi Makata, Basaruki Sanakibada, Singdimai Kangkut na Ihen Panjal Taruk Amaka Hapchenduna, Tangwaban Kangkut Tagi, Panjal Masing Amakak Helaga Singdamaina, Mai Paki, Mai Pakpangam, Kraba, Singdamai Kangkut ki team Aduda, S. Susila, Team Captain RK Julie, L. Lerang, K. Lakshmi, I. Premila, H. Romabai, Irina, W. Sharda, L. Somi Amadi, P. Romitana Chingmana Sarukyaki, Lambato Kiba Tangwaban Kangkut Kioina, H. Sundari Team Captain, K. Sunanda, M. Puspa, A. S. Asalata, T.H. Mandakini, M. Anju, N. Kamala Amadi, K.H. Indubalana, Mahot Sinki. Oinam Roman sponsor dauba Oinam Charlie Memorial Lemeral Kang Tournament sida nupi ki Kangkhut ahum na saruk yarga Super League basis ta sanani bani hayeng match lairoi mathangi match oina tha asigi kunmanga da thangoi ban Kangkhut amadi Yaskul Kangkhut ani na yuki pung 13 makhai taba matam da sanaragani Aroibada maroiba pausing amuka hana bizari Senba chahi lising ani kunmari kunmanga gi full budget parliament puthokre government na employment skilling MSME amadi middle class da ahin bathandi Union budget ta Manipur gi akhanna ba package yoram labadi Indian Union gi saruk amani haiba du hena mai ek sing namgada bani haina professor Chingnen Maisnam phongdorakhi Imagi ming hapnaga ujara tharabadi imagi saktam uning badagi ujara adu hinghanna ba soidana hotnagani haina Chief Minister N Birena phongdokre MLA Sheikh Nurul Hassan na luchingduna Ketrigao ACG pithoktana leidiba napsagi ching pithok uhaiduna Imphal East DC complex faba silent protest rally chatkre Imphal Yaripok lambi sembi dabagi mayokta mai gi supply pi daba amadi irilbung water supply gi ising pi dabagi khongjang su changshin bahawkre Education SK Additional Director Planning Puriba T. Git Chandrabu Posen gi Secretary haplak payaning de atu bada lauthokatabani haina JSC sin demand daroki Assembly Mifamda
Loktak Multi-Purpose Project Decommission Tawduna Loktak Path amadi apikpa path sing kanbinaba PCR LAWM na lengaki pugning chingsilaki. Amadi Jiribam District ki lengang Polpi Khuldagi Lanjin Aruraba Khumja Singh hojik tibam khara pharakpadagi masa-masagi yumda hanjinba haunare. Matang sa bulletin na si Lucinjare, Manipur miyam gi punsida khwadigi hena maruoiba state asigi lebak asigi amadi malim gi oiba ipaw singitamag SKTV News pamidiyeng taduna leibiu madugitamag Google Play Store amadi Apple App Store da changbiduna SKTV Manipur gi app download tobiu amadi selamata tingdana SKTV gi news amadi adai channel singyeng biu natraga SKTV gi website skyc.in da changbiraga website asimakta da our OTT haiba option e click tobiraga midiyeng tabiu amadi aikoi gi social media handle sing da join tobiduna khudagi oiba ipaw sing laubiu pumnamak pukrum jare.